ꯄꯨꯡ 7:35 ꯌꯧꯔꯦ ꯁꯥꯎꯗꯤ ꯑꯔꯕꯇ ꯂꯥꯟꯁꯨ ꯇꯧꯕꯒꯤ ꯐꯤꯕꯝꯗꯅꯤ ꯍꯧꯖꯤꯛꯇ ꯂꯩꯔꯤꯁꯦ ꯀꯔꯝ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯀꯔꯤꯝꯇ ꯈꯪꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯁꯤꯡ ꯈꯖꯤꯛꯇꯪ ꯆꯦꯛꯁꯤꯜꯂꯨꯀꯣ ꯎꯁꯤꯡ ꯆꯦꯛꯁꯤꯟꯕꯅꯗꯤ ꯌꯥꯝꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯐꯤꯕꯝꯁꯤ ꯏꯆꯥ ꯆꯥꯗꯦ ꯍꯧꯖꯤꯛꯇ ꯐꯤꯕꯝꯁꯤ ꯏꯆꯥ ꯆꯥꯗꯦ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁ ꯍꯥꯏꯔꯤꯁꯤꯗ ꯑꯁꯤꯗꯒꯤ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯒꯦꯁ ꯑꯣꯏꯒꯦꯔꯥ ꯑꯣꯏꯜ ꯑꯣꯏꯒꯦꯔꯥ ꯑꯁꯤ ꯄꯨꯝꯅꯃꯛꯁꯤ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯇꯣꯇꯦꯂꯤ ꯀ꯭ꯂꯣꯁꯅꯤ ꯍꯧꯖꯤꯛ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁ ꯇꯣꯇꯦꯂꯤ ꯀ꯭ꯂꯣꯁꯅꯤ ꯑꯦꯅꯤ ꯖꯍꯥꯖ ꯑꯩꯈꯣꯏꯒꯤ ꯃꯨꯂꯨꯛꯀꯤ ꯑꯣꯏꯒꯦꯔꯥ ꯃꯄꯥꯟꯒꯤ ꯑꯣꯏꯒꯦꯔꯥ ꯖꯍꯥꯖ ꯑꯃ ꯐꯥꯎꯕ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁꯇꯒꯤ ꯄꯥꯔꯣꯏꯗ꯭ꯔꯕꯅꯤ ꯄꯨꯔꯥ ꯕꯟ ꯇꯧꯈ꯭ꯔꯕꯅꯤ꯫ ꯋꯥꯂꯩꯀꯨꯝ ꯑꯁꯂꯥꯝ ꯀꯝ ꯇꯧꯔꯤꯒ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯄꯥꯎꯁꯨ ꯇꯂꯛꯇꯅ ꯂꯥꯛꯆꯒꯦ ꯃꯈꯥ ꯇꯥꯕ ꯍꯥꯏ ꯁꯍꯤꯠ ꯕ꯭ꯔꯣ ꯍꯥꯏ ꯀꯝ ꯇꯧꯔꯒ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯅꯦꯠꯁꯦ ꯍꯥꯡꯗ꯭ꯔꯤꯅꯦ ꯃꯅꯤꯄꯨꯔ ꯂꯩꯄꯥꯛꯇ ꯌꯥꯔꯔꯣꯏ ꯃꯤꯅꯥꯏ ꯉꯥꯛꯇꯅꯤ ꯂꯩꯈ꯭ꯔꯦ ꯃꯤꯅꯥꯏꯅ ꯗꯦꯁ ꯄꯥꯜꯈꯤꯕꯗꯨ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯤꯅꯥꯏ ꯆꯥꯒꯣꯔ ꯃꯤꯒꯤ ꯆꯥꯒꯣꯔ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯌꯥꯝ ꯁꯣꯏꯅꯩ ꯄꯥꯎꯁꯤ ꯃꯊꯪ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝꯁꯨ ꯂꯥꯛꯑꯁꯅꯨ ꯃꯤ 10ꯇ ꯁꯨꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯡ 7ꯗꯤ ꯌꯧꯔꯦ ꯑꯩ ꯋꯥꯈꯜꯗ ꯍꯧꯖꯤꯛꯇ ꯄꯨꯡ ꯃꯥꯄꯜ ꯇꯥꯒꯦ ꯇꯧꯔꯝꯃꯅꯤ ꯑꯗꯣꯝꯗ ꯗꯅꯥꯎ ꯕꯩꯁꯦ ꯃꯁꯟ ꯍꯥꯏꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯍꯥꯛꯀꯤ ꯅꯃꯤꯡꯁꯦ ꯈꯪꯗꯦ ꯌꯨꯇꯨꯕꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯑꯣꯏꯒꯦꯔꯥ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯂꯩꯔꯤꯕ ꯃꯈꯩꯁꯦ ꯂꯣꯏꯅ ꯃꯃꯤꯡ ꯃꯈꯩꯁꯦ ꯑꯝꯇ ꯄꯥꯕ ꯊꯣꯛꯇꯦ 4509 ꯃꯥꯗ꯭ꯔꯩꯗꯤ ꯃꯤꯡ ꯃꯈꯩꯁꯦ ꯁꯤ ꯑꯩ ꯋꯥꯈꯜꯗ ꯀꯩꯅꯣꯝꯒꯤ ꯃꯤꯡ ꯑꯣꯏ ꯃꯥꯜꯂꯦ ꯖꯤꯃꯦꯜꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯋꯥꯈꯜꯗ ꯕ꯭ꯔꯣ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯣ ꯕ꯭ꯔꯣ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯂꯩꯗ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯨ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯥꯔꯃꯁꯇ ꯄꯨꯔꯥ ꯏꯔꯥꯟꯒꯤ ꯀꯟꯇ꯭ꯔꯣꯜꯅꯤ ꯍꯧꯖꯤꯛ ꯖꯍꯥꯖ ꯑꯃꯐꯥꯎ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯗ ꯄꯨꯔꯥ ꯕꯟ ꯇꯧꯈ꯭ꯔꯦ ꯏꯔꯥꯟꯅ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯥꯔꯃꯨꯁ ꯍꯥꯏ ꯏꯔꯥꯟꯅ ꯄꯨꯔꯥ ꯑꯃꯨꯛꯀ ꯀ꯭ꯂꯣꯖ ꯇꯧꯖꯔꯛꯈ꯭ꯔꯦ ꯇꯣꯇꯦꯂꯤ ꯕꯟ ꯇꯣꯇꯦꯂꯤ ꯁꯨꯠ ꯗꯥꯎꯟ ꯇꯣꯇꯦꯂꯤ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯒꯖꯥꯒꯤꯁꯨ ꯄꯥꯎ ꯈꯔ ꯂꯩꯀꯣ ꯃꯁꯖꯤꯗ ꯂꯛꯁꯥꯒꯤꯁꯨ ꯄꯥꯎ ꯈꯔ ꯂꯩ ꯑꯍꯥꯟꯕꯗ ꯁꯤꯗ ꯃꯈꯣꯏꯒꯤ ꯇꯔꯞꯇꯒꯤ ꯁꯤꯗ ꯍꯥꯏꯔꯤꯁꯤꯅꯕꯨ ꯄ꯭ꯔꯦꯁ ꯇꯤꯚꯤ ꯍꯥꯏꯔꯤꯁꯦ ꯄ꯭ꯔꯦꯁ ꯇꯤꯚꯤ ꯍꯥꯏꯔꯤꯁꯦ ꯃꯤꯅꯥꯏ ꯑꯃ ꯂꯩ ꯑꯩ ꯁꯤꯗ ꯌꯥꯔꯣꯏ ꯃꯤꯅꯥꯏ ꯃꯆꯥ ꯑꯃ ꯂꯩ ꯃꯤꯅꯥꯏ ꯑꯆꯧꯕ ꯑꯃ ꯂꯩ ꯉꯁꯥꯏ ꯄꯨꯡ 4ꯗ ꯈꯔ ꯃꯥꯒꯤ ꯂꯣꯏꯗꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯅꯧꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯍꯧꯔꯛꯀꯅꯕꯅꯦ ꯃꯥꯏ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯃꯥꯕꯨꯁꯨ ꯏꯖꯔꯥꯏꯜ ꯃꯅꯥꯛꯇ ꯊꯥꯕꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯂꯦ ꯑꯩ ꯍꯤꯁꯥꯞꯇ ꯀꯔꯤꯒꯤꯗꯤ ꯃꯇꯝ ꯈꯪꯂꯛꯇꯕ ꯇꯥꯔꯗꯤ ꯏꯖꯔꯥꯏꯜꯒꯤ ꯃꯅꯥꯛꯇ ꯊꯥꯕ ꯇꯥꯕꯅꯤ ꯃꯐꯝ ꯈꯔꯗꯤ ꯌꯥꯏ ꯕ꯭ꯔꯣ ꯑꯩꯒꯤꯁꯨ ꯖꯤꯑꯣ ꯅꯦꯠꯋꯥꯔꯛꯅꯤ 5Gꯗ ꯃꯩ ꯆꯠꯂꯦ ꯈꯔ ꯊꯨꯅ ꯍꯥꯡꯗꯣꯛꯄꯤꯔꯒꯗꯤ ꯐꯒꯅꯤꯗ ꯅꯦꯠꯇꯨ ꯊꯤꯡꯉꯒ ꯁꯔꯀꯥꯔꯒꯤ ꯃꯥꯒꯤ ꯑꯂꯥꯜꯕꯗꯨ ꯀꯩꯁꯨ ꯃꯨꯠꯀꯅꯤ ꯅꯠꯇꯦ ꯈꯪꯉꯤꯕ꯭ꯔꯥꯅꯦ ꯂꯈꯥ ꯃꯥꯅ ꯊꯤꯡꯖꯤꯟꯗꯅ ꯊꯝꯃꯁꯨ ꯃꯥꯒꯤ ꯍꯨꯔꯥꯟꯕ ꯃꯥꯒꯤ ꯆꯤꯟꯊꯤꯕꯗꯨꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯥꯒꯤ ꯃꯤꯅꯝꯗꯕ ꯁꯥꯒꯤ ꯂꯝꯆꯠ ꯃꯈꯩꯗꯨꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ ꯖꯣꯕꯤ ꯍꯣ ꯑꯗꯣꯝꯒꯤ ꯃꯥꯏꯀꯩꯗ ꯋꯥ ꯂꯣꯏ ꯍꯥꯏꯅ ꯑꯔꯥꯡ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯖꯅꯤꯡꯗꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯄ꯭ꯔꯦꯁ ꯇꯤꯚꯤꯒꯤ ꯖꯥꯁꯇ ꯐꯪꯉꯤ ꯊꯥꯡꯖ ꯅꯨꯃꯤꯠ ꯏꯔꯥꯟꯒ ꯑꯃꯦꯔꯤꯀꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯒꯤ ꯇꯥꯟꯖꯥꯁꯤꯗ ꯑꯃꯦꯔꯤꯀꯥꯒꯤ ꯗꯤꯁꯇ꯭ꯔꯣꯌꯥꯔ ꯑꯅꯤꯈꯛ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯥꯔꯃꯨꯁꯁꯦ ꯏꯁꯂꯥꯃꯥꯕꯥꯗꯇ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯒꯤ ꯇꯥꯟꯖꯥꯁꯤꯗꯅꯤ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯥꯔꯃꯨꯁꯁꯤꯗ ꯆꯪꯒꯅꯤꯕꯩ ꯇꯧꯔꯝꯕ ꯑꯗꯨꯗ ꯏꯔꯥꯟꯒꯤ ꯅꯦꯚꯤꯒꯤ ꯇꯔꯞꯇꯒꯤ ꯃꯈꯣꯏ ꯃꯈꯩꯁꯤꯕꯨ ꯇꯥꯟꯅꯈꯤ ꯌꯥꯝꯅ ꯀꯟꯅ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯥꯔꯃꯨꯁ ꯕꯟ ꯑꯣꯏꯈ꯭ꯔꯦ ꯏꯇꯥꯎ ꯑꯦꯝ ꯗꯤ ꯃꯨꯁꯇꯥꯛ ꯍꯥꯏꯔ ꯃꯥꯜꯂꯦ ꯋꯥꯂꯩꯀꯨꯝ ꯑꯁꯂꯥꯝ ꯏꯔꯐꯥꯟ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯥꯔꯃꯨꯁ ꯕꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯈꯩꯗ ꯔꯤꯀ꯭ꯋꯦꯁꯅꯤ ꯎꯁꯤꯡ ꯋꯥꯁꯤꯡ ꯈꯖꯤꯛꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯎꯁꯤꯡ ꯋꯥꯁꯤꯡ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯔꯛꯑꯅꯤ ꯑꯩꯒꯤ ꯍꯤꯁꯥꯞꯇꯗꯤ ꯎꯁꯤꯡ ꯋꯥꯁꯤꯡꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯛꯂꯅꯤ ꯒ꯭ꯌꯥꯁ ꯐꯪꯉꯔꯣꯏ ꯊꯥꯎ ꯐꯪꯉꯔꯣꯏ ꯂꯣꯏꯅ ꯕꯟꯅꯤ ꯍꯧꯖꯤꯛ ꯒ꯭ꯌꯥꯁꯁꯨ ꯊꯥꯎꯁꯨ ꯏꯔꯥꯟꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯇꯦꯁ ꯇꯧꯍꯧꯗꯃꯤ ꯂꯜꯇꯥꯐ ꯏꯟꯁꯥ ꯑꯜꯂꯥ ꯁꯣꯏꯗꯃꯛꯀꯤ ꯑꯗꯨꯒꯤ ꯃꯇꯥꯡꯁꯨ ꯂꯥꯛꯑꯅꯤ ꯇꯨꯔꯀꯤꯒꯤ ꯇꯔꯞꯇꯒꯤꯁꯨ ꯑꯊꯨꯕꯗ ꯀꯦꯅꯦꯗꯥ ꯔꯁꯤꯌꯥ ꯆꯩꯅꯥ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯑꯁꯤꯗ ꯑꯊꯨꯕꯗ ꯃꯈꯣꯏꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯏꯠ 9 ꯑꯃ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯇꯨꯔꯀꯤꯒꯤ ꯇꯔꯞꯇ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯅꯔꯤꯁꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯍꯧꯖꯤꯛ ꯇꯨꯔꯀꯤ ꯑꯃꯁꯨꯡ ꯏꯖꯔꯥꯏꯜꯅꯤꯀꯣ ꯇꯨꯔꯀꯤꯒꯤ ꯇꯔꯞꯇꯩ ꯁꯥꯐꯅꯤ ꯀꯔꯤꯒꯨꯝꯕ ꯏꯖꯔꯥꯏꯜꯒꯤ ꯇꯔꯞꯇꯒꯤ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯇꯨꯔꯀꯤꯒꯤ ꯇꯔꯞꯇꯒꯤꯁꯨ ꯂꯥꯟ ꯇꯧꯔꯅꯤ ꯁꯤꯅꯤ
ꯌꯨꯝꯈꯩꯕꯝ ꯑब्ꯗꯨꯜ ꯒꯐꯔ ꯀꯝ ꯇꯧꯔꯤꯒꯦ? ꯄꯥꯎ ꯂꯩꯔꯤ, ꯄꯥꯎ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ, ꯑꯗꯨꯝ ꯀꯣꯃꯦꯟ ꯃꯈꯩꯁꯤ ꯌꯦꯡꯊꯗꯅ ꯆꯠꯂꯤꯕꯅꯤꯀꯣ ꯇꯂꯞ ꯇꯂꯞ ꯁꯝꯅꯔꯛꯈꯤꯁꯅꯨ ꯃꯌꯥꯝ ꯑꯃ꯫ ꯑꯁꯤ ꯉꯁꯥꯏꯒꯤ ꯏꯁꯂꯥꯃꯥꯕꯥꯗꯇ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯒꯤ ꯇꯥꯟꯖꯥꯁꯤꯗ ꯂꯣꯠꯅ ꯆꯪꯂꯛꯀꯅꯤꯕꯒꯤ, ꯂꯣꯠꯅ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯥꯔꯃꯨꯁꯁꯦ ꯀ꯭ꯔꯣꯁ ꯇꯧꯕꯒꯤ ꯍꯣꯠꯅꯕ ꯀꯥꯟꯗ ꯉꯝꯍꯧꯗ꯭ꯔꯦ꯫ ꯕ꯭ꯔꯣ ꯍꯟꯗꯛꯇꯤ ꯏꯖꯔꯥꯏꯜꯁꯤ ꯂꯣꯏꯁꯤꯟꯈꯤꯕꯅ ꯐꯩ꯫ ꯍꯟꯗꯛ ꯂꯣꯏꯁꯨ ꯂꯣꯏꯈ꯭ꯔꯅꯤꯗ, ꯍꯟꯗꯛ ꯂꯣꯏꯁꯨ ꯂꯣꯏꯈ꯭ꯔꯅꯤ꯫ ꯁꯤꯁꯐꯥꯌꯔꯁꯤ ꯗꯤꯜꯁꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯏꯔꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯃꯁꯨꯗ ꯄꯦꯖꯦꯁꯀꯤꯌꯥꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒ ꯌꯥꯝꯅ ꯁꯥꯡꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯁꯤꯁꯐꯥꯌꯔꯁꯤꯒꯤ ꯃꯇꯥꯡꯗ꯫ ꯑꯗꯨꯒ ꯌꯨ ꯑꯦꯁ ꯑꯃꯁꯨꯡ ꯏꯖꯔꯥꯏꯜꯒꯤ ꯍꯝꯂꯥ, ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯍꯝꯂꯥ ꯇꯧꯔꯤꯁꯦ, ꯑꯁꯤꯕꯨ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯐꯨꯛꯇꯣꯛꯇꯅ ꯃꯔꯥ ꯃꯁꯤꯡ ꯌꯥꯎꯗꯉꯩ ꯐꯨꯛꯇꯣꯛꯇꯅ ꯀꯝ ꯇꯧꯔꯒ ꯁꯤ ꯁꯝꯖꯣꯇꯥ ꯑꯣꯏꯒꯅꯤ, ꯀꯝ ꯇꯧꯔꯒ ꯁꯥꯟꯇꯤ ꯄꯨꯔꯛꯀꯅꯤ, ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝꯅ ꯁꯥꯡꯅ ꯄꯨꯇꯤꯟ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯁꯤꯁꯐꯥꯌꯔꯒꯤ ꯃꯇꯨꯡꯗ꯫ ꯃꯊꯪꯗꯅꯕꯨ ꯏꯔꯥꯟꯒꯤ ꯁꯟꯁꯠꯀꯤ ꯁ꯭ꯄꯤꯀꯔ ꯃꯣꯍꯝꯃꯗ ꯕꯥꯒꯦꯔ ꯀꯥꯂꯤꯕꯥꯐꯅ ꯍꯥꯏꯔꯤꯁꯤꯅꯕꯨ ꯏꯁꯂꯥꯃꯤꯛ ꯔꯤꯄꯕ꯭ꯂꯤꯀꯦꯟꯒꯤ ꯑꯦꯒꯦꯟꯁꯇ ꯌꯨ ꯑꯦꯁ ꯑꯃꯁꯨꯡ ꯏꯖꯔꯥꯏꯜ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ, ꯁꯤ ꯗꯤꯜ ꯑꯣꯏꯍꯧꯗ꯭ꯔꯤꯁꯤ, ꯁꯤ ꯌꯨ ꯑꯦꯁꯀꯤ ꯊꯃꯣꯏ ꯆꯥꯎꯅ ꯆꯠꯄꯅꯤ ꯁꯤꯅꯤ, ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯗꯦꯂꯤꯒꯦꯁꯟꯁꯦ ꯄꯨꯔꯒ ꯁꯤꯁꯐꯥꯌꯔꯁꯦ ꯑꯣꯏꯅꯕ, ꯃꯥꯗ꯭ꯔꯤ ꯗꯤꯜꯁꯦ ꯑꯣꯏꯅꯕ ꯍꯥꯏꯅ꯫ ꯑꯗꯨꯒꯨꯝꯕ ꯊꯃꯣꯏ ꯆꯥꯎꯅ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯆꯠꯄꯁꯤꯗ ꯏꯔꯥꯟꯒꯤ ꯊꯃꯣꯏꯁꯦ ꯖꯤꯇꯤꯕ ꯉꯝꯍꯧꯗ꯭ꯔꯦ ꯁꯤꯅꯤ ꯑꯃꯦꯔꯤꯀꯥꯅ꯫ ꯉꯝꯍꯧꯗ꯭ꯔꯦ ꯁꯤꯅꯤ ꯖꯤꯇꯤꯕꯁꯦ, ꯊꯃꯣꯏꯁꯦ꯫ मखादनबु अमक इस्लामिक रिवॉल्यूशन गार्ड्स कोर्ट्स आईआरजीसी के नेवी ने मिलिट्री जहाज़ों को हॉर्मुज स्ट्रेट से गुजरने की उनकी संभावित कोशिश पर कड़ा जवाब देने की चेतावनी दी है। करीगुम्बा स्ट्रेट ऑफ हॉर्मुज सिदा मिलिट्री जहाज अखोगी डिस्ट्रॉयर ओइगेरा नेवल बेस ओइगेरा एनी जहाज मिलिट्री का मरी लेनबा एनी जहाज सब पे यारोइसिनी चेतावनी ईरान की तरफ से जारी तौखरे। स्ट्रेट ऑफ हॉर्मुज की फोटो खरसु लई, वीडियो खरसु लई, अदुसु नपकनी मथंगी पाव दोइने नपलागे सेंग सेंगना तरगादी अल जजीरा द फोंदोरप पाव नाबने। सोमने इस्लामिक कंट्री के लीडर के सीनियर सलाहकार अली अकबर बिलायती का कहना है कि हॉर्मुज स्ट्रेट का चाबी ईरान के काबिल हाथों में है ताकि देश की सुरक्षा की जा सके और इलाके के बाहर की ताकतों को पीछे हटाया जा सके। से इस्लामिक कंट्री के लीडर ने को इस्लामिक कंट्री के लीडर ने सलाहकार ने अली अकबर बिलायती हर से महाग नहर से वो स्ट्रेट ऑफ हॉर्मुज की चाबी सी ईरान की मतिक चाबू मी की मखुत लैसी ने असी चाबी सी ना असाई हेंजल लग पर मखोई की कैनुम से इजराइल अमसुंग अमेरिका की अखोना हाइद्रान मपान की ताकत ने हेंजल पाइब अदु सिगुम्ब मिवैद चापी लेबिसिना मरम ओइरेगा मखोई महैसिबु मतुंग हललबगी स्ट्रेट ऑफ हॉर्मुज की मतुंग हललबगी पावर से समना हाइबदा अदुम ईरान की मखुतनी चापी लोइरे स्ट्रेट ऑफ हॉर्मुज की। मथंगदा ईरान का पहले वाइस प्रेसिडेंट मोहम्मद रजा आरिफ ने कहा है कि तेहरान हॉर्मुज स्ट्रेट को लेकर देश के खिलाफ यूएस इजराइल युद्ध से हुए नुकसान के लिए मुआवजा पाने तक राष्ट्रीय अधिकारी को सिराहारी सिनबू मखोई की वाइस प्रेसिडेंट निको मोहम्मद रजा आरिफ हर से महाग नरसनु जब तक ईरान की मनुंग द काई तो इखरिबा असी पुनमक्सिगी मोहगी मुआवजा असी पुनमक्सिगी पैसा फंगद्रि फाउबा ईरान की तरफ तगी स्ट्रेट ऑफ हॉर्मुज हांगदबा अमसुंग लान से अदुम तौदन चकनी से ईरान की तरफ तरुक सुब हर से अदरे लोमतेन नुआइतबो पावाइबु सोमदा इजराइल में गाजा से इजराइल की मोहगी कत्थल दक्षिण पंथी नेशनल सिक्योरिटी मिनिस्टर इतमार बेन गिबिर नहर सिनबो हौजिक ओल्ड सिटी अल अक्सा मस्जिद कंपाउंड अमक्का मखोई की तरफ तगी जायनिस की तरफ तगी अटैक तोबा अमसुंग फिलिस्तीनी मियोय 19 फादन पोखबगी वाफमनी अल जजीरा द फोंदोरइसे मखा तामनु सोमद पाव खरम सुलई जेडी वेंस की तरफ तगिनी यूएस प्रेसिडेंट डोनाल्ड ट्रंप का कहना है कि यूएस ने भी तुरंत हॉर्मुज स्ट्रेट को ब्लॉक करना शुरू कर देगी। यामन थुना यूएस की ने भी होजिक स्ट्रेट ऑफ हॉर्मुज से ब्लॉक सिदी ईरान न तरुन माना करम जो ब्लॉक तो घरन माना सिदार से ब्लॉक तौरगा ईरान दे जो अखोगी टोल टैक्स पिरम जहाज मखैदो अदु लोइन थिंगलगनि सिनी अदु अम फाव चलहलोइ सिनी असिदा होजी ईरान की स्ट्रेट ऑफ हॉर्मुज ते लाल से रसिया अमसुंग चाइना की जहाज निको मा रसिया अमसुंग चाइना की जहाज थिंगनि रो होजिक सिदगी लाल सिदी स्ट्रेट ऑफ हॉर्मुज से रसिया की जहाज कोरिया की जहाज मद्रैदी चाइना की जहाज असि लालिम नाबो
अद्रैदि मागी फोक्स दा कनो इंटरव्यू को लई डोनाल्ड ट्रम्प की गंताम द नोंग मई दिन मा ईरान से पूरा कंट्रोल तब ngam ya ईरान से स्ट्रेट ऑफ हार्मस वगैरह तई तई वगैरह डोनाल्ड ट्रम्प की वानी से पंगा nganगim ne do any time da lan si hojik to rupiah horel to rupiah iseng seng bi wani hojik to rupiah horel to rupiah पूरा कंट्रोल ईरान की नेवी की मखुत्ता स्ट्रेट ऑफ हार्मस की फुल कंट्रोल नहीं होजी ईरान की नेवी की तरफ तक पूरा लाथोखरे जहाज एनी जहाज ऑयल टैंकर वगैरह नंग रशिया चाइना कनाम तक खाकद्रबनी टोटेल बननी होजी स्ट्रेट ऑफ हार्मस टोटेली शट डाउन ईरान की तरफ तक टोटेल खजी खराक नते थादोक थाजिन लेतरे असिना मरम ओरगा ngasi नुमदांग नत्रगा हयेंग दगी आई वखल द लान से हौखिबि आइ टोटेल शट डाउन टोखरे स्ट्रेट ऑफ हार्मस से थाउ सु तांगनी गैस सु तांगनी वर्ल्ड की इकोनॉमी पूरा हंतकती चकना चूर होइदौरिमनि जो तो बिजनेस मखै से पूरा थप होइगदौरिमनि यार मखै मैम लाइक अमसुंग शेयर तौबिरमु सिगी लाइव से कौबिरंगनु मैम अनौबा मी यंग लेरगदी सब्सक्राइब तौब कौबिरंगनु को असिजोय की तरफ ते रिक्वेस्ट ने ब्रो की दमक थैंक यू लान से हंदई मतंग से तौरदी सोम चाइना की तरफ तक रशिया की तरफ तक खुचु खुला ईरान दे लापै वाने को पाव से मचा 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 मैम थोगले से सिदा मखोइन हरसिनबु ईरान के पार्लियामेंट की स्पीकर मोहम्मद बागर कालिबाफ ने हरसिनबु पाकिस्तान दे सिसफायर की वारी सानब सिदा अमेरिका की पूरा फेल ने आए अमेरिका की मथक तनी मान लंजल करे से जिम्मेदारी पुन मखोइ की तरफ ते करेगा अहिंगी नोंयाय फाव फजना वारी सानरमेगा अदुगी मतुंगदा डोनाल्ड ट्रम्प की फोन लापदगी हौजिकी सिसफायर की वासे केंग बकाक हौरखरिम ना अमेरिका की वा केंग बकाक से असरे हौरखरिम मखोइन हारिमनबु ईरान बु न्यूक्लियर प्रोग्राम से पूरा टोटल क्लोज तो जलबा अदुगा मिसाइल प्रोग्राम की रेंज से असि टोटल मखा कुमथबा अदुगा स्ट्रेट ऑफ हार्मस से बिना सर्ट हांगदोकबा अदुरि सीरसु यारोय ब्रो इजराइल की एयरफील्ड लोइना डिस्ट्रॉय तौद्री ने है तौरनी द हंदक तौरनी सोयदम के हंदक की सिददी याम साथिन तौरनी हंदक करिगुंबा लांसी होग्रदी आई वखलदा करिगुंबा सिगी रीजन से लेरिबा इस्लामिक कंट्री लेरि मखैजना मिडिल ईस्ट लेरि मखैजना करिगुंबा मखोय की एयर स्पेस पीद्रबा अमसु मखोय की बेस ति सीजन बे लायक नत्रे बेस तराहुम थोइदी अमेरिका की पूरा डिस्ट्रॉय तौखरे ईरान की तरफ ते सीजन बगी लायक सुबलै लेत्रे करिगुंबा सिगी तंजा सिदा हौजी अखोइने लेरिसिगसु ईरान को वारी सानरी कतर गसु सानरी ओमान गसु सानरी बहरन गसु सानरी लोइम कसु सानरी अब करिगुंबा सिदा लेरिबा कंट्री मखैजना अमेरिका अमसुंग ईरान बु एयर स्पेस अमसुंग बेस पी दबतारगदि इजराइल से मतोम तले होरनी ईरान न सिगी रीजन सिदा लान से तोरकने थाजद्रे करिगुंबा पी दबतारगदि करिगुंबा मखोय की एयर स्पेस अमसुंग मखोय की बेस पी दबतारगदि जो ममांग द लान तौख्रिदो अदुइ मौंगदनि लान लाकदौरसे करिगुम पीदब तारगदि इजराइल मतुंगदा ताहौरे अदुइ मतुंगदनि इजराइल की खेला नुआइगदौरसे बजाइगदौरसे ईरान याम फजन बजाइगदनि हौजिकसु ईरान दे याम साथीना ईरान की बैलिस्टिक मिसाइल वगैरह ईरान की क्रूज मिसाइल वगैरह ड्रोन वगैरह बहुत लैरे न्यूक्लियर सु टेस्ट तौरनी न्यूक्लियर सु टेस्ट तौबे मतम योरे सोमदा तुर्की सु सावरकलाबा तुर्की सु हाइरे करिगुंबा ईरान की मथकता लान तौब तारगदि तुर्की से यामना लिंखरबा कंट्री हमने लाइन खलगनु मया एयरफोर्स लेरिमनी मिसाइल लेरिमनी ड्रोन दा वर्ल्ड नंबर अमरा अनिरे सूबद लेरिमनी तुर्की से ड्रोन साबद मतोंते मसाना खुचु खुलाई साबद तुर्की से यामना वांगना लेरिमनी यामना थाक वांगना अदुगा ग्राउंड ऑपरेशन दसु यामना एडवांस ने मखोइगी अखोइगी जिस तरह होजिगी पैरामिलिटरी फोर्स गुमना लेइबदो ग्राउंड ऑपरेशन चंगबा अमा चंगबसे तुर्की से यामना मथक्तनाबो अदु तुर्की की तरफ ते होजिक डायरेक्ट नि तैबु दुगना से जब तक रीजन सिदा इजराइल लेरि फावबा शांति लागलो छिने मातना हौरम सिनी जमीन पाम्बा ऑक्युपाइड देश ने सिनी हरिसे इजराइल करा हायर रो गय खोय कंडेम तो माबु इजराइल नाबदो ऑक्युपाइड फिलिस्तीन हरिसी ऑक्युपाइड फिलिस्तीन ने सिनी जमीन पाम्बा अदुना तुर्की की तरफ ते हमका ट्विटर दाइना कनमम सु थेंगरमी तुर्की ने हरिसी कनाडा माद्रेडी रशिया चाइना नॉर्थ कोरिया दा अथुब दा हरिसी तुर्की मनुंग दा खोयगी यूरेनियम न्यूक्लियर फैसिलिटी सी नौना इन्वेस्टमेंट तौबा अदुकुंबगी सेमगत सागतपगी वानी हारिसे तुर्की मनुंगदसु अदो अडे अदुम एंगलो फिफम से तुर्की सु क्या एडवांस ना दो जिकी मतम सिदा अदुना हजिकी जिस तरह अल जजीरा दा जो फोंगदो रहिसिदे पूरा ईरान की
मैप ने कहीं पूरा फोंदोरक लेको सिदा ईरान की पूरा कंट्रोल ऑफ स्ट्रेट ऑफ हार्मुज रिमेन ईरान लेवरेंस कर हायर खराब ईरान की पूरा कंट्रोल ने से असेना पूरा ग्लोबल इकोनॉमी दे यामने साथी ना पैसार यही के दौर में स्ट्रेट ऑफ हार्मुज थिंग बसना कोई की इंडिया दो इंडिया दे चेक्सल लो या सना सा गैस फंगरो थाव फंगरो अदुना गैस फंगरो उसिंग वासिंग चेक्सल लो लान अमक हाउ खरे ईरान की तरफ ते लान हाउ बुगमनि से असिदा ईरान की तरफ ते मैप से मखोइना फिर इसनु ओमान ईरान की माइकेदा लान से चप्पगी वानी को ट्रैफिक स्कीम याम साथीना ट्रैफिक ले बेगी वानी माइके निमक्तसु माद्रेदी ईरान की तरफ ते अमक केहल खंगल बो वाफम हमनबु ईरान ने जो सिदा इकोई एक्सप्लोसिव ईरान की तरफ ते थम खिबदो सिगी सिंगी लंबी सिदा अदु खंगद्रे सिनी ईरान हारिसे करोम करोम चखरमनो करोम करोम द इसिंगी बहावना पुद्र चखरमनो खंगद्रे अदुना कराय द करी एक्सप्लोसिव ओनी कराय द करी पोखाइरकने कोई कनिंग त खंगद्रे सिनी मखोई की मेन मकसद है वो अरांग दे किसु मखोई वारी से मखोई सीज फायर से मखोई सुप्तो तो नहीं दे क्लियर वाने इजराइल की दी पूरा मखोई की दी सोने पे सुहागा है दुनिया को मखोई दी हां दे किसु सीज फायर से पाम द्रिमनी अदुई मथकता हो जिक सीज फायर से यानदम न मरम होइरेगा कमतम करी लान सिदी हल ममांगी दे सोइना पाव सी पी बहरक पदगी मयाम अदुम सर्च तौरगे ओइना मवांग दहाई किमनी सिंगली अचौबसी स्ट्रेट ऑफ हार्मुज सिनाइ लान से स्ट्रेट ऑफ हार्मुज तो ओइगदौरिमनी सिदा लोइगदौरिम नाइना अतोप कराय दसु लोइरोय न्यूक्लियर दसु लोइरोय न्यूक्लियर दसु कानो न्यूक्लियर चलाइ दसु माद्रेदी होजिकी बैलिस्टिक मिसाइल सारि दसु थाव तेल अमा अमना मिसिन न चलाइ रेगना मिसिन दु करिनो थाव न नावा असल थाव दुगी लंबी दुनाबा ईरान न पाइजल खरिसे एनी पोट चलाइ रेसे थाव न नावा एनी पोट होजिकी नंगी मिसाइल साबो गेरा खुचु खुलाई साबो गेरा अदुगुम फैक्ट्री दु थाव न चलिरिम नावा अचो अचो मशीन दु डीजल ने चलिरिम ने थाव ने चलिरिम नावा अदुगी सिंगली अचो दुनाबा ईरान न पाइजल खरिसे अदुना लान सिदा लोय के दरमि स्ट्रेट ऑफ हार्मुज सिदा लान लोय के दरमि सिदा लोयना तुम ताकदरमि सी मफम सिदा तुम ताकदरमि ईरान सु इजराइल सु अमेरिका सु लोयना सिदा तुम गदरमि मिडिल ईस्ट सु सिदा तुम गदरमि सिगी मफम सिदा सी मेन मफम नि से सी मेन मफम नि अदुना नि ईरान न चापी पाइ रहदो चापी तुर्की मचिन याम थीबनी मादु तुर्की की स्टेटमेंट है दे आई मखाई सिक्किम की सिक्की पैसा नाम के इथाजे दे करी गाइबदी याम न थुन ममई लेबा पूरा डोनाल्ड ट्रम्प को चप माने सेंग नाइब नंगी होजी की इर्डगन कर हारिबा है डोनाल्ड ट्रम्प को चप माने होजी मस्जिद अल अक्सा दा सीधा हारिसी मस्जिद अल अक्सा दा इजराइल के कत्तर दक्षिणपंथी नेशनल सिक्योरिटी मिनिस्टर इतमार बेन गिर ने कब्जे वाले इस जेरूसलम के ओल्ड सिटी में अल अक्सा मस्जिद कंपाउंड पर धावा बोल दिया है अल अक्सा मस्जिद के कंपाउंड अटैक तो वानी इस साल इस्लाम की तीसरी सबसे पवित्र जगह पर ये उनकी तीसरी घुसपैठ जबकि इजराइल ने कम से कम 18 फिलिस्तीनियों को गिरफ्तार कर लिया है अहुम लक्सू बनी कराए ने कना वांगांगे कना सुवांगांग दे इजरायली सेना की भारी सुरक्षा में इजरायली बसने वालों के साथ बेन गिर ने उस जगह पर यहूदी पार्टनर की 1967 से लागू मौजूदा व्यवस्था को तहत गैर मुसलमानों के लिए इजाज़त नहीं है हालांकि यहूदी लोगों का कंपाउंड में जाने की इजाज़त है यहूदी की कंपाउंड दी मा संबगी इजाज़त ने अदुगा सिकुंबा होजिकी इस्लामिक होजिकी कंपाउंड से दी संबगी इजाज़त सुबले लेताबा अदुसु अकल बने संगिन कैनों की तरफ तगी बेन गेबेर की तरफ तगी अदु सिपुन मक्से सिदा ओइरिमनी होजिक मादु ngangbei ningai sakpi ningai kanam leite makha taba update ti hoji phau laktre anu po sida fox news tar chinabu iran in one day take out iran in one day si donald trump gi wani ko no mai din da iran si take out to bangam ni sini ओमान की एफएम की तरफ तक यूएस ईरान सीजफायर की मतंग बदर अल बुशेदी होजिकी सिदा ईरान की अखोई फॉरेन मिनिस्टर का वारी सानबे वानी अदरैदी अमेरिका की वाइस प्रेसिडेंट का वारी सानबे वानी ईरान की तरफ तक अदरैदी अमक्का होजिक सोमने हिजबुल्लाह की तरफ तक की रिपोर्ट हम लाइक हिजबुल्लाह की तरफ तक की मल्टीपल रॉकेट अटैक इन इजरायली फोर्स के मतलब था हिजबुल्लाह की तरफ तक की नॉर्दर्न इजराइल दा अमसुम होई की संसद एरिया दा किरियात सुमोन माद्रेदी मार्गुलियोत अबीबिम यारोन असी मखैजरे हिजबुल्लाह की तरफ तक की रॉकेट फायर तो बगी वाने
ꯑꯗꯨꯒꯤ ꯅꯇꯤꯖꯥꯗ ꯑꯃꯨꯛꯀ ꯃꯈꯣꯏꯅ ꯇꯧꯔꯛꯑꯅꯤ ꯌꯥꯝ ꯁꯥꯊꯤꯅ ꯑꯦꯇꯦꯛ ꯇꯧꯔꯛꯑꯅꯤ ꯍꯤꯖꯕꯨꯜꯂꯥꯁꯦ ꯈꯔ ꯅꯤꯇꯪ ꯁꯥꯟꯇꯤ ꯂꯩꯔꯗꯤ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯤꯒꯤꯗꯤ ꯃꯤꯆꯝꯁꯦ ꯃꯌꯥꯝ ꯑꯃ ꯁꯤꯔꯛꯑꯕ ꯀꯣꯃꯦꯟꯁꯤ ꯃꯤꯕꯨꯗꯤ ꯃꯌꯥꯝ ꯑꯃ ꯌꯦꯡꯉꯤ ꯀꯣꯃꯦꯟꯁꯤ ꯏꯂꯥꯛ ꯂꯥꯛꯇꯦ ꯄꯥꯎꯗ ꯂꯣꯏꯅ ꯕꯤꯖꯤ ꯑꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯂꯥꯟꯁꯤ ꯑꯦꯅꯤ ꯇꯥꯏꯝꯗ ꯂꯥꯟ ꯇꯧꯕꯒꯤ ꯌꯥꯝꯅ ꯏꯔꯥꯟꯅ ꯌꯥꯝꯅ ꯂꯨꯞꯊꯗꯅ ꯍꯣꯠꯅꯕꯅꯤ ꯁꯤꯁꯐꯥꯌꯔꯁꯤ ꯇꯧꯔꯒ ꯂꯥꯟꯁꯤ ꯏꯪꯈꯤꯅꯕ ꯍꯥꯏꯅ ꯑꯗꯨ ꯗꯣꯅꯥꯜꯗ ꯇ꯭ꯔꯝ ꯑꯃꯁꯨꯡ ꯅꯦꯇꯟꯌꯥꯍꯨ ꯂꯥꯟꯁꯤ ꯂꯦꯞꯅꯤꯡꯗꯦ ꯁꯦꯡꯅ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯂꯥꯟ ꯇꯧꯅꯤꯡꯉꯤ ꯏꯔꯥꯟꯒ ꯂꯥꯟ ꯇꯧꯅꯤꯡꯉꯗꯤ ꯍꯧꯖꯤꯛ ꯏꯔꯥꯟꯅ ꯑꯃꯨꯛꯀ ꯁꯨꯞꯅ ꯁꯨꯖꯔꯁꯅꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯪꯒꯅꯤ ꯏꯔꯥꯟꯅ ꯁꯨꯕ ꯍꯧꯔꯛꯄ ꯃꯇꯨꯡꯗꯅꯦ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯒꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ ꯀꯔꯤꯒꯤꯗꯤ ꯍꯧꯖꯤꯛ ꯆꯩꯅꯥꯒꯤ ꯇꯔꯞꯇꯒꯤꯁꯨ ꯃꯇꯦꯡ ꯂꯥꯛꯄꯒꯤ ꯋꯥꯅꯤ ꯑꯗꯩꯗꯤ ꯔꯥꯁꯤꯌꯥꯒꯤ ꯇꯔꯞꯇꯒꯤꯁꯨ ꯃꯇꯦꯡ ꯂꯥꯛꯑꯅꯤ ꯀꯣꯔꯤꯌꯥꯒꯤ ꯇꯔꯞꯇꯒꯤꯁꯨ ꯂꯣꯏꯅꯃꯛ ꯀꯩꯒꯤꯁꯨ ꯍꯧꯖꯤꯛꯇꯤ ꯐꯣꯡꯅ ꯃꯇꯦꯡ ꯂꯥꯛꯑꯅꯤ ꯀꯔꯤꯒꯤꯗꯤ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ 10 ꯄꯣꯏꯟꯗꯨꯗ ꯁꯤꯁꯐꯥꯌꯔ ꯌꯥꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯅꯧꯅ ꯏꯁꯂꯥꯃꯥꯕꯥꯗ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯄꯣꯏꯟ ꯑꯇꯣꯞꯄ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯌꯨꯔꯦꯅꯤꯌꯝ ꯏꯟꯚꯦꯁꯃꯦꯟ ꯇꯧꯕꯁꯤꯗꯤ ꯏꯔꯥꯟꯒꯤ ꯍꯛꯅꯤ ꯁꯤꯅꯤ ꯏꯔꯥꯟꯅ ꯁꯥꯐ ꯀ꯭ꯂꯤꯌꯥꯔꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣꯝ ꯁꯥꯔꯣꯏ ꯍꯥꯏꯅ ꯑꯦꯇꯣꯃꯤꯛ ꯕꯣꯝ ꯁꯥꯔꯣꯏ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯁꯥꯔꯣꯏ ꯑꯩꯈꯣꯏ ꯌꯨꯔꯦꯅꯤꯌꯝ ꯏꯟꯚꯦꯁꯃꯦꯟ ꯇꯧꯕ ꯂꯦꯞꯂꯣꯏ ꯁꯤꯅꯤ ꯁꯥꯔꯣꯏ ꯁꯤꯅꯤ ꯑꯗꯨ ꯍꯦꯟꯅ ꯃꯥ ꯍꯥꯏꯔꯛꯎꯗꯅ ꯃꯥꯒꯤ ꯖꯤꯠꯇꯣ ꯃꯥ ꯍꯧꯖꯤꯛꯀꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯇꯣꯃꯤꯛ ꯑꯦꯅꯔꯖꯤꯒꯤ ꯃꯤꯗꯨ ꯐꯝꯍꯜꯂꯒ ꯊꯝꯃꯣꯕ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯌꯨꯔꯦꯅꯤꯌꯝ ꯁꯥꯏꯠꯇꯨꯗ ꯌꯨꯔꯦꯅꯤꯌꯝ ꯏꯟꯚꯦꯁꯃꯦꯟ ꯇꯧꯔꯤꯗꯨꯗ ꯐꯝꯍꯜꯂꯒ ꯊꯝꯃꯨ ꯑꯗꯨꯒ ꯋꯥꯗꯨ ꯂꯣꯏꯖꯅꯨ ꯑꯗꯨ ꯅꯠꯇꯦ ꯖꯤꯠꯇꯣ ꯉꯁꯥꯏꯒꯤ ꯖꯤꯠꯇꯣ ꯖꯤꯠ ꯍꯥꯏꯕꯨ ꯏꯔꯥꯟꯒꯤ ꯊꯥꯎ ꯏꯔꯥꯟꯕꯨ ꯅꯝꯍꯠꯄ ꯀꯔꯤꯒꯤꯗꯤ ꯏꯖ꯭ꯔꯥꯏꯜꯒꯤ ꯈꯇ꯭ꯔꯥ ꯑꯣꯏꯔꯤꯕ ꯏꯔꯥꯟ ꯂꯩꯕ ꯇꯥꯔꯒꯗꯤ ꯏꯔꯥꯟꯒꯤ ꯃꯤꯁꯥꯏꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯂꯩꯕ ꯇꯥꯔꯒꯗꯤ ꯏꯖ꯭ꯔꯥꯏꯜꯒꯤ ꯈꯇ꯭ꯔꯥ ꯃꯆꯥꯒꯤ ꯈꯇ꯭ꯔꯥ ꯏꯔꯥꯟꯒꯤ ꯌꯨꯔꯦꯅꯤꯌꯝ ꯏꯟꯚꯦꯁꯃꯦꯟꯁꯤ ꯇꯧꯔꯗꯤ ꯃꯆꯥꯒꯤ ꯈꯇ꯭ꯔꯥ ꯑꯗꯨꯅꯕ ꯑꯗꯨ ꯀꯟꯅꯕ ꯍꯥꯏꯅ ꯏꯖ꯭ꯔꯥꯏꯜ ꯑꯃꯦꯔꯤꯀꯥ ꯍꯧꯖꯤꯛ ꯇꯨꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤꯗꯨ ꯀꯜꯕꯒꯤꯗꯃꯛꯇ ꯃꯥ ꯍꯧꯖꯤꯛ ꯃꯥ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯕꯤ ꯑꯦꯝ ꯕꯨꯔꯍꯥꯟ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯃꯌꯥꯝ ꯂꯥꯛꯏꯁꯤꯅꯗꯤ ꯀꯔꯤꯒꯨꯝꯕ ꯐꯤꯐꯝ ꯑꯃꯗꯤ ꯑꯣꯏꯔꯛꯄ ꯌꯥꯏꯀꯣ ꯀꯨꯅꯣ ꯊꯤꯛ ꯂꯩꯕ ꯅꯠꯇꯦ ꯀꯨꯅꯣ ꯊꯤꯛ ꯂꯩꯕ ꯅꯠꯇꯦ ꯇꯨꯔꯀꯤꯁꯨ ꯂꯥꯟꯁꯤꯗ ꯌꯥꯎꯔꯛꯄꯒꯤ ꯆꯥꯟꯁ ꯂꯩ ꯀꯨꯅꯣ ꯊꯤꯛ ꯂꯩꯕ ꯅꯠꯇꯦ ꯀꯔꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯎꯅ ꯔꯦꯖꯤꯁꯇꯔ ꯍꯧꯖꯤꯛ ꯏꯖ꯭ꯔꯥꯏꯜꯒꯤ ꯇꯔꯞꯇꯒꯤ ꯋꯦꯁ ꯕꯦꯡꯗ ꯇꯧꯔꯤꯕ ꯑꯗꯩꯗꯤ ꯀꯩꯅꯣꯝꯒꯤ ꯃꯊꯛꯇ ꯂꯦꯕꯅꯟ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯃꯈꯩꯁꯦ ꯌꯦꯡꯕ ꯌꯥꯅꯔꯛꯇ꯭ꯔꯦ ꯏꯁꯂꯥꯃꯤꯛ ꯀꯟꯇ꯭ꯔꯤ ꯃꯈꯩꯁꯤꯁꯨ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯒꯤꯁꯨ ꯏꯁꯇꯦꯠꯃꯦꯟ ꯑꯃ ꯂꯥꯛꯑꯕꯅꯦ ꯏꯔꯥꯟꯅ ꯁꯤꯁꯐꯥꯌꯔ ꯇꯧꯁꯦ ꯍꯥꯏꯔꯒ ꯁꯤꯒꯤ ꯁꯤꯁꯐꯥꯌꯔꯁꯦ ꯌꯥꯗ꯭ꯔꯤꯁꯦ ꯁꯤ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯏꯖ꯭ꯔꯥꯏꯜꯅ ꯊꯨꯒꯥꯏꯕꯅꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯁꯤꯁꯐꯥꯌꯔꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒꯤꯅꯤ ꯑꯩꯈꯣꯏꯗꯤ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯄꯥꯝꯃꯤ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛꯄꯨ ꯌꯨ ꯑꯦꯁ ꯑꯃꯁꯨꯡ ꯏꯖ꯭ꯔꯥꯏꯜꯒꯤ ꯇꯔꯞꯇꯒꯤ ꯁꯤꯁꯐꯥꯌꯔꯁꯤ ꯑꯣꯏꯍꯜꯂꯣꯏꯗꯧꯔꯦꯅ ꯁꯦꯡꯅ ꯍꯥꯏꯔꯛꯈ꯭ꯔꯦ ꯀꯔꯤꯒꯤꯗꯤ ꯁꯣꯝꯒꯤ ꯍꯧꯖꯤꯛꯀꯤ ꯈꯥꯎ ꯄꯥꯏꯕ ꯃꯈꯩꯁꯤꯅ ꯍꯥꯏꯔꯤꯁꯤꯅꯕꯨ ꯖꯕ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯑꯩꯈꯣꯏ ꯃꯊꯛꯇ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯀꯅꯥꯝꯇ ꯂꯥꯛꯈꯤꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯊꯨꯕꯗ ꯁꯤꯁꯐꯥꯌꯔꯁꯤ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯑꯁꯤꯗ ꯁꯤꯁꯐꯥꯌꯔꯁꯤ ꯏꯖ꯭ꯔꯥꯏꯜ ꯇꯧꯅꯤꯡꯗꯦ ꯑꯃꯦꯔꯤꯀꯥ ꯇꯧꯅꯤꯡꯗꯦ ꯑꯗꯨꯅꯗꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯀꯅꯤ ꯂꯥꯟ ꯍꯧꯕꯒꯤ ꯃꯇꯨꯡꯗꯅꯦ ꯃꯤꯗꯜ ꯏꯁꯁꯦ ꯄꯨꯔꯥ ꯑꯣꯟꯗꯤ ꯑꯣꯜꯂꯝꯅꯤ ꯁꯤꯃ ꯈꯪꯉꯨ ꯁꯤꯒꯤ ꯔꯤꯖꯟꯁꯤꯗ ꯂꯩꯔꯤꯕ ꯏꯁꯂꯥꯃꯤꯛ ꯀꯟꯇ꯭ꯔꯤ ꯃꯈꯩꯁꯦ ꯃꯈꯣꯏꯒꯤ ꯃꯃꯣꯟꯁꯦ ꯑꯣꯟꯗꯤ ꯑꯣꯜꯂꯝꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯟꯗꯕ ꯇꯥꯔꯒꯗꯤ ꯍꯟꯗꯛꯇꯤ ꯅꯨꯡꯉꯥꯏꯅꯤ ꯃꯈꯣꯏ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯅꯤ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯒ ꯃꯈꯣꯏꯅ ꯑꯣꯜꯍꯧꯗꯕ ꯇꯥꯔꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯃꯈꯣꯏꯁꯨ ꯋꯥꯔꯅꯤ ꯌꯥꯝ ꯁꯥꯊꯤꯅ ꯇꯣꯏꯔꯅꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯗꯨꯅꯤ ꯏꯇꯥꯎꯁꯤꯡ ꯃꯊꯪꯒꯤ ꯄꯥꯎ ꯑꯃꯨꯛꯀ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯁꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯥꯏꯐꯁꯤ ꯂꯣꯏꯖꯔꯒꯦ ꯁꯂꯥꯝ ꯑꯂꯩꯀꯨꯝ ꯑꯃꯁꯨꯡ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯄꯨꯝꯅꯃꯛ